ꯑꯣꯖꯥ ꯀꯩꯅꯣ ꯏꯝꯐꯥꯜꯗꯗꯤ ꯌꯥꯁꯨ ꯌꯥꯗ꯭ꯔꯦ ꯑꯣꯖꯥꯁꯨ ꯒꯥꯔꯤ ꯁꯥꯡꯅ ꯊꯧꯔꯛꯄꯩ ꯋꯥꯔꯝꯃꯅꯤ ꯃꯆꯥ ꯑꯃꯃꯝꯗꯪꯗꯤ ꯀꯥꯞꯁꯤꯗꯅ ꯃꯁꯤ ꯆꯥꯅꯕ ꯍꯥꯟꯅ ꯇꯧꯒꯦꯗꯤ ꯍꯥꯏꯗꯦꯗꯅ ꯁꯤꯕꯨ ꯃꯩꯇꯩ ꯍꯣꯇꯦꯜꯅꯦꯅ ꯍꯤꯟꯖꯥꯡꯁꯦ ꯊꯥꯎꯔꯦꯛ ꯉꯥꯛꯇ ꯃꯔꯨ ꯃꯔꯥꯡ ꯀꯩꯌꯣ ꯃꯣꯏ ꯁ꯭ꯋꯥꯏ ꯂꯧꯃꯤꯁꯤꯡꯁꯤꯕꯨ ꯁꯦꯅꯥꯄꯇꯤ ꯃꯣꯏꯔꯥꯡ ꯐꯧꯒꯗꯨ ꯑꯃꯨꯛ ꯊꯥ ꯍꯩꯇ꯭ꯔꯖꯥꯠꯂꯣ ꯁꯨꯄꯔ ꯐꯥꯏꯟ ꯐꯧ ꯉꯥꯛꯇ ꯊꯥ ꯂꯩꯔ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ ꯆꯥꯔꯝꯗꯥꯏꯗ ꯏꯁꯧ ꯂꯥꯡꯅꯨꯀꯣ ꯆꯦꯡꯗꯥꯁꯤꯒ ꯂꯝꯗꯝꯁꯤꯒꯤ ꯃꯤꯡꯁꯤꯒ ꯖꯈ꯭ꯂꯥ ꯕꯟꯗꯥꯒꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂ ꯄꯨꯈꯝꯒꯁꯦ ꯂꯪꯅꯤ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯒꯕ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯒꯕ ꯗ꯭ꯔꯥꯏꯚꯔꯒ ꯀꯥꯗ꯭ꯔꯤꯉꯩꯗꯕ ꯇꯠꯄꯅ ꯍꯥꯟꯅ ꯃꯤꯗꯤ ꯑꯗꯨꯝ ꯄꯪꯆꯥ ꯃꯆꯥ ꯌꯦꯡꯉꯨ ꯃꯆꯥꯁꯤ ꯅꯣꯏꯔꯤꯁꯦ ꯅꯪꯗꯦꯕ ꯍꯣ ꯃꯥꯗꯤ ꯃꯥꯎꯗ ꯊꯥꯛꯄꯤꯅꯕ ꯑꯃ ꯂꯩꯔꯦ ꯃꯥꯗꯧꯅ ꯃꯁꯥꯁꯦ ꯕꯤꯕꯤ ꯂꯥꯎꯅ ꯐꯔꯝꯃꯗꯤꯅꯦ ꯑꯩꯁꯦ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗꯕ ꯑꯩꯅ ꯁ꯭ꯇꯤꯜ ꯕꯣꯗꯤ ꯑꯣꯏꯔꯝꯕꯁꯤꯗꯅꯦ ꯎꯄꯥꯏ ꯂꯩꯇꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯁꯨ ꯄꯪꯆꯥ ꯆꯥꯏ ꯑꯗꯨꯝ ꯅꯣꯏ ꯌꯦꯡꯉꯨ ꯅꯃꯥꯟꯅꯕꯁꯦ ꯑꯗꯨꯝ ꯅꯣꯏꯔꯤꯁꯤꯅꯤ ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯥꯎ ꯂꯪꯐꯩꯅꯦꯁꯦ ꯑꯣꯖꯥ ꯃꯣꯏ ꯍꯣꯇꯦꯜꯁꯦ ꯃꯑꯣꯡ ꯇꯥꯁꯜꯂꯛꯇ꯭ꯔꯦ ꯍꯣꯡꯉꯁꯦ ꯃꯊꯪꯗꯒꯤ ꯍꯣꯡꯕ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯀꯅꯨ ꯑꯩꯈꯣꯏꯅ ꯆꯥꯔꯤꯁꯦ ꯂꯦꯝꯅ ꯆꯥꯔꯤꯅꯤ ꯂꯦꯝꯖꯥꯅꯤ ꯑꯃꯗ ꯍꯣꯡꯉꯁꯨ ꯍꯥꯏꯕ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝꯅꯦ ꯌꯥꯅꯕ ꯆꯥꯁꯤ ꯑꯩꯈꯣই ꯑꯣꯖꯥꯅ ꯀꯃꯤꯁꯟ ꯈꯔ ꯐꯪꯉꯝꯒꯅꯦꯕ ꯑꯗꯨꯅꯅꯤ ꯍꯣꯡꯁꯤ ꯌꯥꯗ꯭ꯔꯤꯁꯦ ꯍꯣꯏ ꯗ꯭राꯏꯚꯔ ꯀꯥ ꯉꯝꯅꯕ ꯍꯥꯟꯅ ꯍꯣꯠꯅꯧ ꯒꯥꯔꯤꯗ ꯃꯤ ꯍꯥꯞꯄꯒ ꯄꯩꯁꯥ ꯈꯞꯇꯣꯏ ꯍꯥꯟꯅ ꯍꯣꯠꯅ ꯂꯩꯔꯗꯅ ꯑꯣꯖꯥ ꯑꯩꯈꯣꯏꯁꯨ ꯈꯔꯗꯤ ꯇꯥꯟꯗ ꯌꯥꯄꯣꯠꯇꯦꯅꯦ ꯑꯩꯈꯣꯏ ꯐꯪꯉꯤ ꯇꯣꯂꯣꯞ ꯃꯇꯥꯁꯤꯅꯗꯤ ꯑꯣꯖꯥ ꯀꯩꯗꯧꯅꯤ ꯈꯔ ꯈꯞ ꯇꯥꯕ ꯈꯞꯄꯗꯕ ꯒꯥꯔꯤꯒ ꯂꯣꯏꯅ ꯃꯨꯠꯀꯅꯤ ꯃꯍꯥꯖꯣꯟꯅ ꯑꯩꯈꯣꯏꯗ ꯒꯥꯔꯤ ꯁꯤꯟꯅꯅꯤꯡꯉꯣꯏꯀꯣ ꯌꯦꯡꯉꯨ ꯄꯣꯔꯛꯏꯈꯩ ꯁꯥꯏ ꯑꯣꯖꯥ ꯀꯩꯅꯣ ꯍꯥꯟꯅꯗꯒꯤ ꯌꯥꯁꯨ ꯌꯥꯔꯛꯇꯦ ꯆꯥꯛꯁꯤꯅ ꯑꯣꯖꯥꯁꯨ ꯋꯥꯔꯝꯕꯅꯤ ꯁꯤꯕꯨ ꯃꯩꯇꯩ ꯍꯣꯇꯦꯜꯅꯦꯅ ꯊꯥꯎꯔꯦꯛ ꯉꯥꯛꯇ ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯕꯨ ꯃꯣꯏꯔꯥꯡ ꯐꯥꯎꯕꯗ ꯑꯝꯇ ꯐꯪꯗ꯭ꯔꯕ ꯁꯨꯄꯔ ꯐꯥꯏꯟꯗ ꯊꯥ ꯂꯩꯔꯕ ꯀꯩꯅꯣ ꯆꯥꯔꯝꯗꯥꯏꯗ ꯏꯁꯧ ꯂꯥꯡꯅꯨꯀꯣ ꯆꯦꯡꯗꯥꯁꯤꯒ ꯂꯝꯗꯥꯁꯤꯒ ꯖꯈ꯭ꯂꯥ ꯕꯟꯗꯥꯒ ꯈꯣꯏꯗꯧꯁꯤ ꯁꯧꯗꯅ ꯄꯨꯈꯝꯒꯁꯦ ꯂꯪꯅꯤ ꯍꯧꯖꯤꯛ ꯍꯣꯏ ꯃꯤꯗꯤꯅꯦ ꯄꯪꯆꯥ ꯃꯆꯥ ꯀꯣ ꯃꯁꯥꯁꯦ ꯂꯥꯎꯗ꯭ꯔꯁꯦ ꯅꯪ ꯆꯥꯎ ꯑꯣ ꯃꯤꯗꯤ ꯃꯥꯎ ꯊꯥꯛꯄꯤꯅꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯅꯅꯦ ꯃꯁꯥꯗꯁꯨ ꯇꯧꯋꯦ ꯑꯣ ꯑꯩꯅ ꯁ꯭ꯇꯤꯜꯕꯨꯗꯤ ꯑꯣꯏꯔꯝꯕꯗꯤ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯈꯣꯏꯁꯨ ꯄꯪꯆꯥ ꯃꯆꯥ ꯀꯣ ꯄꯪꯆꯥ ꯆꯥꯎ ꯀꯣ ꯑꯣꯖꯥ ꯍꯥꯏꯁꯨ ꯍꯥꯏꯕꯗꯤ ꯍꯣꯇꯦꯜꯁꯤ ꯃꯑꯣꯡ ꯇꯥꯁꯜꯂꯛꯇ꯭ꯔꯦꯅ ꯍꯣꯡꯉꯁꯤ ꯍꯣꯇꯦꯜ ꯍꯣꯡꯕꯗꯣ ꯍꯥꯏꯔꯛꯄꯅꯦ ꯂꯦꯝꯆꯥꯅꯤ ꯑꯩꯈꯣꯏ ꯆꯥꯏꯁꯦ ꯆꯞ ꯃꯥꯟꯅꯩ ꯑꯃꯒ ꯆꯥꯔꯁꯨ ꯑꯃꯒ ꯆꯥꯔꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯆꯪꯉꯅꯤ ꯊꯣꯡꯁꯤ ꯌꯥꯗ꯭ꯔꯤꯁꯦ ꯍꯦ ꯗ꯭राꯏꯚꯔꯅ ꯑꯣꯏꯔꯛꯀꯅꯨꯀꯣ ꯄꯦꯁꯦꯟꯖꯔꯗꯤ ꯄꯩꯁꯥ ꯈꯞꯅꯕ ꯇꯧ ꯂꯩꯗꯅꯕꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯁꯨ ꯈꯔ ꯇꯧꯕ ꯌꯥꯄꯣꯟꯇꯦ ꯆꯨꯝꯃꯤꯔ ꯐꯪꯉꯤꯕ ꯇꯣꯂꯣꯞ ꯃꯇꯥꯅꯤ ꯀꯗꯥꯏꯗꯩ ꯀꯣꯟꯅꯕ ꯀꯥꯏ ꯑꯩꯅ ꯍꯥꯏꯒꯦ ꯀꯩꯅꯣꯝꯃ ꯍꯥꯏꯕ ꯋꯥꯔꯤ ꯁꯠꯍꯟꯈ꯭ꯔꯦꯕ ꯅꯪꯅ ꯑꯗꯨꯗꯨꯔꯣ ꯅꯠꯇꯦ ꯉꯁꯥꯏꯒꯤꯗꯣ ꯑꯩꯅ ꯂꯝꯕꯤ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯒ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒ ꯁꯤꯅ ꯍꯥꯎꯅꯤ ꯍꯥꯏꯕ ꯍꯥꯏꯔꯤꯉꯩ ꯃꯥꯅ ꯍꯥꯏꯖꯜꯂꯦ ꯑꯗꯨꯒꯤ ꯏꯟꯍꯟꯈ꯭ꯔꯦꯕ ꯑꯩ ꯈꯔ ꯂꯣꯏꯔꯦ ꯈꯔ ꯂꯩꯔꯦꯕ ꯑꯗꯨꯒꯤ ꯅꯪ ꯍꯥꯏꯇꯥꯔꯦ 오케이, 바이, 오케이. 아. 오자, 그거 빵을 놔서 오자도 말하면이 빵까지 갑시다나. 그래, 오자, 좀 줘. 시고 mấy 호텔에나 운장이나 나 마루 마랑 뭘 가지고 모양 거가지고 어떤 다르잖아. 반에 다래 여기 사람들이 전화오고 쟁다 이거 람다 이거 다파반다가 거의 도지 하고는 복함을 람미오지 미리 빡짜면 돼. 낭비가 오 미지 마우 사피는 없네 예모는 뭐지게 너도 나오게 아이고 스팀버리 오지 하기고 거기 빡짜 고 빡짜 오자 아니 하여튼 뭐 이놈이 따뜻하게 아무 고마지 어때 고마도 할 거는 뭐 렌자는 거 있잖아 호텔로 짱만 있는 거라 자고 뭐라 자고 좀 저거도 그래 그러잖아 어제도 컨센트레이션 하는 사람 에이 대벌 하고 너무 그런 데나 반이야
ꯑꯔꯥꯕ ꯄꯦꯁꯦꯟꯖꯔꯗ ꯄꯩꯁꯥ ꯀꯞꯄꯗ ꯈꯜꯂꯨꯅꯦ ꯀꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏꯁꯨ ꯈꯔ ꯇꯧꯗꯗꯤ ꯌꯥꯄꯣꯟꯇꯦ ꯃꯥꯅꯤ ꯑꯣꯖꯥ ꯐꯪꯈꯤꯕ ꯈꯔꯁꯤꯅ ꯀꯗꯥꯏꯗꯒꯤ ꯐꯣꯟꯗꯁꯨ ꯇꯣꯂꯣꯞ ꯃꯇꯥꯁꯤꯅ ꯑꯣ ꯒꯥꯔꯤ ꯃꯨꯜꯂꯅꯤ ꯍꯥꯏꯕ ꯅꯣꯏꯒꯤ ꯄꯩꯁꯥ ꯈꯨꯈꯞꯇꯣ ꯃꯍꯥꯗꯨꯅꯅꯦ ꯒꯥꯔꯤ ꯄꯤꯅꯤꯡꯉꯔꯣꯏ ꯀꯣ ꯈꯔ ꯌꯥꯎꯔꯣ ꯑꯩꯈꯣꯏꯗꯣ ꯁꯤ ꯑꯗꯨꯝ ꯐꯪꯕ ꯍꯥꯏꯕꯗꯣ